Thasigi tang taragadi panda Kuki sina meehat thina hatokpikhraba Ningthoukhong Kha Khunou Maning khunja mari leingak yanaba purakpadagi ashiba hakchang shing hayeng louragani haina JAC against the brutal killing of 4 civilian at Ningthoukhong Kha by Kuki jo narco terrorist ke convenor RK Tombisana phongdorakli wafam asing ngasi Ningthoukhong Kha Khunou da leiba JAC gi temporary office da pangthokpa pawgi mifam amada JAC gi convenor RK Tombisana phongdokibani JAC gi maru oiba thomi sing yauna pangthokiba pawgi mifam amada JAC gi convenor RK Tombisana makatana hai Chingkhong chingya da leiba central force sing loktoklaga state force singna mohut silagani haina leingak thajaba piramba ado thabakta onthoktrabadi Manipur gi CSO amadi tongan luf kayana changsinba khongjangda JAC na su saruk yagani JAC na chief minister da haijobagi matung ina ngarang chief minister amadi leingak paibada yauriba minister amadi MLA sing laktuna laikhidraba singi imung manungi miyoi sing unabiramba awabada mateng tongbiraba loinana Thokriba thodok adu matau karamna thokibagi haibagi matangda thodok thofomda chatuna yangsin biramba adugidamak JAC gi maikaidigi chief minister N Brain bu thagatpa phongdokli loinana leingak yanaba ama purakpagi matung ina laikhidraba singi hakchang hayeng louraba matung Ningthoukhong Kha Khunou mamangda leiba playground leirol chalagani leirol chanbagi thoram asida Manipur gi miyamna su saruk yabiyu loinana laikhidraba singi hakchang purakpa matamda lambida miyamna leimana amata oirabasu katpiduna laikhidraba singi thawaina mapugi leikolda ingna chingna leirunaba thongnibiyo haina so JAC gi convenor RK Tombisana appeal tawrakli Central Force singa aikogi Kuki militant singa aronba mari leinaraga aikogi maitai singda lan kapakpani yummai tharakpani landarakpasida makoi saruk yawi haibagi se parman chapchaba ko aikogi Sikh regiment singa du la amaba matungda ikan kanadana minitara gi manungda Kuki militant singa paisilaglaga ekta mioi mari asibu phakap tawraga namnamdana hapiramba asina aikogi saleng asi hayeng gi damakta leihoriba Manipuri parja sing mikap thoklo Kuki militant singa se army singa combine tawrabani makoi lotunarabani haina paujien piramba mioi amani haina lokjabaga loinana makoi bo athawbagi mitolado amutang piminaraga hayeng asi aikogi rims tagi aikogi district Ningthoukhong Kha Khunou phawba lakpa lambi asida Bisepur district amadi leiriba parja khudingmangna leimana amamamdasu saibiduna aikogi inna chigna santi oina lairamlenda leirabidamata konaminasi